अहानबदा मरोइबा पाउ खुदलाई पाइदुना इहौ सागतपसिंग खक्तनतना कोलम पाइदुना लेबाक थुगाइनबा होनबसिंगदगी चेक्सिनबा मथौ ताइ हाइना चीफ मिनिस्टर ना फोंदोखरे अपुनबा सक्तम ngakpada siba kidana lamthennaram basingbu ningsingduna ikai khumnaba utpa haibase कांग्रेस की अमतंगायरबा थौदांगनि हाइना ओक्रम इबोबिना फोंदोखरे अमदी इंडिया दा हौखिबा पुंग कुनगा मरीदा नौनो कोविड-19 पॉजिटिव ओइबा मियोय लिस्टिंग अमगा चहुंगा कुनगा तरुक थेंगनख्रे मियोय निपान लैखिरे मयाम बुखरुमजरी PONYTV ने संदोकचबा नुथुलगी मणिपुरी पाउ मिटिंग ताबिरबा पुंगनमकपु तराम नोकचरी हौजि पाउ संदोकना पिजरी खुदलाई पाइदुना इहौ सागतपसिंग खक्तनतना कोलम पाइदुना लेबाक असि थुगाइनबा होटनबगी ममी अमा तारकलिबा असि चेक्सिनबा मथौ ताइ अफबा लेबाक अमा सागतपदा अखोय मसेल पुनसिनदना कैदौंगैदा ओइथोक्लोय हाइना चीफ मिनिस्टर एन बिरेन फोंदोखरे वाफम असि ngasi अहानबा मणिपुर राइफल्स बटालियन की पेरेड ग्राउंड दा पांगथोखिबा नेशनल यूनिटी डे की थोरमदा महाकना फोंदोखिबनी लेबाक असिगी अहानबा होम मिनिस्टर ओइखिबा सरदार बल्लभाई पटेल की 494 लाख सुबा मपोक नुमित का मरी लेनना पांगथोखिबा थोरम अदुदा मिनिस्टर सिंह एमएलए सिंह चीफ सेक्रेटरी डीजीपी बीएसएफ अमदी सीआरपीएफ की ऑफिशियल सिंह लोइनना लेंगा की तोंगान तोंगानबा डिपार्टमेंट की मरु ओइबा मियोय सिंहसु सरुक याखी थोरमदु की सरुक अमा ओइना सीआरपीएफ बीएसएफ आईआरबी एमआर अमदी एनसीसी की यूनिट सिंगना मार्च पासु चटखी चीफ मिनिस्टर ना मखाताना फोंदोखिबदा लेबाक असिगी अपुनबा सक्तम सागतपदा अहानबा होम मिनिस्टर ओइखिबा लुचिंगबा असिना लौरंबा थौदांग अखोइना काफुम थोक्थे नुमित असि अखोइ खुदिंगमकना लुमना लौफम थोइ लेबाक असि थुगाइनबा होटनबदा खुदलाई पाइदुना इहौ हौरिबा सिंग खक्तनतना ह्यूमन राइट्स ऑर्गेनाइजेशन अमदी एनजीओ गी नमादा फॉरेन फंडिंग लौबा कोलम पाइबा सिंग लैरे चेक्सिनबा मथौ ताइ हाइना प्राइम मिनिस्टर ना फोंदोखिबा लैख्रे वाफम असी तराइना लौफम थोक्ते अतोपा लेबाक सिंगना लेबाक असिदा तंगदु लैता दनबा तत्तना होटनै हाइबसी अखोइना खंबा तंगाइ फदे प्राइम मिनिस्टर नरेंद्र मोदी अमदी होम मिनिस्टर अमित शाह लिचिंग मखादा अहोंबा चौखत खोंथांग कया पुरकपा ngamle लेबाक असिगी अवांग नोंपोक स्टेट सिंगदा थौदोक अमा हेक थोकपगा आर्मी थिंगलंबा थाजिलंबा अदु ngасidi थौदोक अदु मिटिंग चंगनबा लेबाक असिगी मिनिस्टर सिंह ऑफिशियल सिंह ओइना थारकतुना यंगसिन हनले अखोय मसेल पुनसिनदुना अपुनबा स्टेट अमा लेबाक अमा सागतपा ओइथोक्लोय अमना अमा नमथबगी महोत अखोय पुनना हिंगमिनबा होटनबा मथौ ताइ अमरोमदा हयेंग चुराचानपुरदा कुकी चिन मिजो फुरुपकी चवांगकुट कुमहै पांगथोकदौरिबा असिदा अखोय पुनना सरुक यासी अपुनबगी सक्तम सागतपदा अखोय अमना अमगी कल्चर इकाय खुमनबा मथौ ताइ हाइबा वाफम सिंह थमकी community to be beyond lapang namdre budi koi nation building yaroi state building yaroi aduna ni ngasi bharat pumbagi oina apunba channel ronchat kayama honorable prime minister narendra modi ji gi makhada sem tok pa horai hojik su mathang mathang lakhini india as a nation mana managi speech to the india gi laiba policing se manaba uniform amakha india gi policing si hek india da bharat ta lakpa kanda mi mana hek ubakanda police leire na ubu yaba angba yaba adugo makhal gi uniform piba kari kai ge नानगी ऑनरेबल प्राइम मिनिस्टर की मागी बसुंदियो साना साना उबा अदुना अखोय पुन्ना हिमिनबा तमसे पुन्ना जखन मिनना बहोन मिनसे जाति अमगा अमगा अखोय रेस्पेक्ट मिनसे अमना अमबु नमथबा अमना अमु डोमिनेंट टोनन मगे वाखलो नि खोय माइंड नि लोकथोकसे इंडिया की अपुनबा सक्तम ngakpada siba kidana lamthengnaramba miyoy singbo ikai khumnaba utpa palan tawba haibasi कांग्रेस की अमतंगाइरबा थौदांगनी हाइना हानगी मणिपुर की चीफ मिनिस्टर ओक्रम इबोबिन फोंदोखरे वाखम सिंह असि बीटी पार्क लैबा कांग्रेस भवनदा एमपीसीसी न सिनुना पांगथोकपा आयरन मैन ऑफ इंडिया हाइरगा खंगनबा सरदार बल्लभाई पटेल की 494 सुबा बर्थ एनिवर्सरी अमदी फॉर्मर इंडियन प्राइम मिनिस्टर इंदिरा गांधी लैखिदबगी 39 सुबा एनिवर्सरी द फोंदोखिबनी थोरमदुदा हानगी मणिपुर के चीफ मिनिस्टर ओक्रम इबोवी फॉर्मर मिनिस्टर गाय खांगम आरके मीराबाई कांग्रेस के एमएलए सिंह अमदी लुचिंगबा सिंगना लुचिंगबा अनि अदुगी मफमदा हाइकट लेकत तमदुना इकाय खुमनबा उतखी थोरमदुगा मरी लेनना ओक्रम इबोविना हाई तोखाय तोखाय न लेरंबा इंडियाबु अपुनबा मपांगल कनबा इंडिया अमा ओइनबा होटनबदा सरदार बल्लभाई पटेल न अचौबा थौदाक लौरमखी इंडिया न निंग तंबा मतमदा इहान हानबा डिप्यूटी प्राइम मिनिस्टर ओइदुना होम डिपार्टमेंट पाइदुना इंडिया की मनुंगदा निंगथौ पानबा लेबाक सिंह मणिपुर कश्मीर यावना अतोपा स्टेट सिंह पुनसिनबा होटनबदा अचौबा थौदाक लौखिबा मिसकनी
mahakna laukiba thaudangbu sakhangduna Iron Man of India haina miyamna sakhangnari hairiba luchingba asigi chamaga nifu taret suba mapok numit amadi hanagi India gi Prime Minister oiramba Indira Gandhi laikhidaba chahi kuntraga nipan surakpa asiga nongmatada fangjinnabadagi animak asi punsinduna pangthokpani haina fongdoki mahakna makha taraduna hai nupi oirabasu thongna leibi India gi manungda tokhai taba khak yaroi haiduna apunba India ama sagat lambi luchingbi amani India manungda leiba leibak singna tonganba leipak ama oige haiba khongjang sangsil lakhi Punjab ta Sikh singna Khalistan leibak ama semnaba khongjang sangsil lakpada madugi mayokta Indira Gandhi na Operation Blue Star chathaki madugi laman khumba oina mahapu ngakleba security guard aduna mahak nongmaina kaptuna hatkibani asigumba saknai raba luchingba ani asigi anniversary asi punna amuktada MPCC na pangthokpani haiki Blue Star na Indira Gandhi na takai bedo madugi laman khumba woina haiba tare ma masabu ngaiba magi bodyguard tuna ma kapaga hatkimni mama leba majati gi namtada bharat ki apunba saktam se kanam tuna singna ba yaroi haidna magna lawgiba stand do aduna magi mapunsi temsingna giba haiba tare aduna sigumba saknai raba leader animaki amana okpagi chamaga ni fut tare laksuba Sardar Vallabhbhai Patel ji gi adu Indira ji gi na laikhirabagi kuntra ni palak suba laikhiraba pok namit ase akoina Congress karmi khudingmangna mohoi mafamda makoina leipak sigi damukta ta kathok khiba mayamado ningsingduna akoi ai manam ta lei manam ta osu moina tawimandu akoi kok nonduna madu akoi pangthok sebani Paumi Singh na hangba wahange paukhum piraduna hanagi Deputy Chief Minister Gai Khangam nahai Congress ki luchingba Rahul Gandhi gi Kaina Kumari dagi Kashmir fauba chatharakliba Bharat Zoro Jatra asi India gi ani suba ning tamba fangnabagi pandamda Congress na chathaba khongchatni British ki makhutagi ning tamba fanglabasu ngasidi justice fanglaktaba miyam gi rights violate torakliba hingbagi hak fanglaktriba kaya asina ani suba ning tambagi lan darkar tare khanduna Congress na chathabani party gi khetnaba leitaba khongchat asida praja khuding makna tha manga chupna chathagadauriba khongchat asi tha ama henjilakle khongchat asida miyoi lakyana tung inlakli maram aduna lakadauriba lisingani ga kungamari gi MP election dadi soidana madugi mami tagani haiki Authority thopna makta makoina criticize to fomunto achumba da ngangi base makoi yaningda makoi aranba oida padaba mayam se machine oina uthoki batare matago madigi aki beduga loyana okay Rahul Gandhi si target to serious oide ai base miyoi bigi jiki chalibe khongchat se khange Kenya Kumari digi okay Jammu and Kashmir power 3570 kilometers mashi khongna atat akham leitana khongna mashi tha manga chupna chatnaraba determine torokna hojik se tha ma hen sangchela kilometer lising amaga sani sahum hen sachela mashi gi determination maga seriousness leiba sigi da makta ngangli ba sakli ba punama ka se phagi natte magi wakhallon dagi thoroktona asingba leiba ka su nungsibadigi ngangjari bani habse madu khanglakpadu ubadagi mayam gi response spontaneous response sea of people hetare ising isau dongna magi tung ilaktona magi movement asida yauduna charai Bharat ke Singtha Ningai Oiraba Amadi Congress Party ki luchingba Sardar Vallabhbhai Patel gi chamagani futare suba birth anniversary Amadi India ki Prime Minister Oirambi Indira Gandhi ki kuntragani pan suba date anniversary ki thoram ngasi mafam kaya da pangthok nabagum Manipur Pradesh Congress Committee MPCC na sinduna Churachandpur District Congress Committee CDDC nasu CDDC ki office ta hekat lekat tamduna ngasi pangthokre Tharmaduga Mari Lainana MPCC ki President K Meghachandrana Hai Laikhidaba Vallabhbhai Patel Amadi Indira Gandhi na Bharat ki apunbagi saktam sagatuna Lauramba Thaudang Singh adu kauthokpa chumde Makhoina Bharat ki democracy ki wahanthok adu chapchana ngaktuna lakpa adu makhata na Congress Party na su democracy ki fazaba masak kannaba hotnari Makhoi Lairambana ngasi gi apunba Bharat asi purakpa ngamlibani miyamna secularism amadi democracy bu ngaktuna thamnaba hotnaminasi haiki Thoramadada Bharat ki apunba saktam ngaknaba amatta oina wasak lawbagi thoramsu pangthokhi Former Minister T Manga MPCC के Social Media Department के Chairman S Malem Khombana चिंगबा Congress Party की मियोय कियाना सरुक याखी कांग्रेस की लुसिंगबी श्रीमती
इंदिरा गांधी जी से महाक्सिसु लेबाक की दमकता याम कथोकपा अमसुंग यामना थौना फबा प्राइम मिनिस्टर अमनी महागसी लाइबक थिबा थौदोक अमदा महाकी बॉडीगार्ड अनी न कापना हाटखिबनी महागसिसु महाकी मथौना लेबागसिगी इंटीग्रिटी अमसुंग लेबागसिगी यूनिटी की दमकता यामना थौना फबिद महागसिसु भारत कुंबना भारत सरकार न महाक्सी आयरन लेडी ऑफ इंडिया हैनसु महाक्सी खने नसीसी 31 अक्टूबर से नसी एकोई बर्थ एनिवर्सरी ऑफ दी सरदार वल्लभभाई पटेल अमदी डेथ एनिवर्सरी ऑफ फॉर्मर प्राइम मिनिस्टर इंदिरा गांधी सिगुम्बा सिगी पांथोकपा मणिपुर प्रदेश कांग्रेस कमिटी ना चुरचानपुर ब्लॉक कांग्रेस कमिटी डिस्ट्रिक्ट कांग्रेस कमिटी कोई पुनः कुसमदुना चुरचानपुर डिस्ट्रिक्ट हेडक्वार्टर सिदा पांथोकपदा सि कोई याविरिबा मयाम थागचरी अमसुंग थौना फरबा मयाम सिंसिगी मफमदा हेकल लेकट नसी पांथोकपा मफम सिदा तौबसिदा याविरिबा मयाम पुनमक थागचरी अमसुंग कांग्रेस की लुचिंगबा मयाम पुनमक पुसु आय लेबाक असिगी मफम खुदिंगमक्ता पांगथोकनबगुम डिस्ट्रिक्ट एडमिनिस्ट्रेशन थौबाल अमसुंग NYK थौबाल न सिंदुना इंडिपेंडेंट इंडिया की अहानबा डिप्यूटी प्राइम मिनिस्टर ओइरंबा आयरन मैन ऑफ इंडिया हाइरगसु खंगनरिबा सरदार वल्लभभाई पटेल की 494 सुबा बर्थ एनिवर्सरी की थौरम राष्ट्रीय एकता दिवस नेशनल यूनिटी डे ngasi DC थौबाल की कॉम्प्लेक्स ता पांगथोकख्रे थौरम अदुगी सरुक अमा ओइना NYK थौबाल NSS यूनिट वाइकोम मनी गर्ल्स कॉलेज थौबाल कॉलेज ZEO जोन 3 थौबाल अमसुंग डिस्ट्रिक्ट एडमिनिस्ट्रेशन थौबाल न पुन्ना सिंदुना थौबाल वांग मताबदगी रन फॉर यूनिटी हाइबा मियाम की रैली अमसु DC थौबाल अहनथेम सुभाष IAS न लमथादुना DC ऑफिस फाउब चटखी अमदी महिरोय क्याना सरुक यादुना एशियन हाईवे 1 की DC ऑफिस गेट ता ह्यूमन चेन सेमदुना अपुनबगी सक्तम सागतखी तुंगदा DC थौबाल अहनथेम सुभाष अमसुंग SP थौबाल जोगेश चंद्र हाउबिजम न लुचिंगदुना सरदार वल्लभभाई पटेल की फोटो दा लैकतुना इकाई खुमनबा उतखी लोइनाना DC न मियाम पुन्ना वासक अमसु लौमिनखी थौरमगा मरी लेना DC थौबाल अहनथेम सुभाष न हाइखिबदा अखोइगे भारत पुनसिनदबा यादे अखोइ यूनिटी लैतबा यादे हाइबा सरदार वल्लभभाई पटेल न पिबिरंबा वखलोन अदु अखोइ खुदिंगमकना तुंग इनमिनसी हाइबा पांडमदा यूनिटी रन याउना ngasiगी थौरम असी पांगथोकपनी हाइखी भारतीय मफम खुदिंगमक्ता पांथोकनबगुम थौबाल डिस्ट्रिक्ट भारत की अहानबा डिप्यूटी प्राइम मिनिस्टर होम मिनिस्टर बिरंबा सरदार वल्लभभाई पटेल की कुमोन का लोइनना राष्ट्रीय एकता दिवस पालन ngasi कोई थौबाल डिस्ट्रिक्ट डिस्ट्रिक्ट एडमिनिस्ट्रेशन NYK अनि पुलगा कोई ngasi सिंजरी ngasi की पालन ngasi की सरुकमा होइना कोई यूनिटी रन कोई छात्र सिंह की सिविल सोसाइटीज की मेंबर मैं पुनसन लगा कोई यूनिटी रन अमा चेंजर है थौबाल वांग मताबदगी DC ऑफिस कॉम्प्लेक्स फाउबा अदुगा कोई DC ऑफिस कॉम्प्लेक्स मनु सिदा कोई सरदार वल्लभभाई पटेल की कोई मूर्ति दा कोई इमेज तबागी कोई लई सुकतना कोई ना श्रद्धांजलि बचरी अदुगा लोइना लोइना कोई मियोय लिसिंग मुंग तिलगा कोई ह्यूमन चेन अमसु कोई कच्चा बगल लोइना ngasi semja बगल लोइना अखोई सरदार वल्लभभाई पटेल पिबिरंबा अखोई भारत की यूनिटी अखोई पुनसनदबा यादे अखोई सेक्यूरिटी लेना अखोई पुलप अमत होइना लैतबा यादे हाइबगी वखलोन की मेसेज तो अखोई पुनमक थौबाल डिस्ट्रिक्ट लेरिबा प्रजा पुनमक्तसु अमुक हना डिस्ट्रिक्ट एडमिनिस्ट्रेशन की साइड की पिजरी इंडिया की निंगतम लांदा अमदे निंगथौ पानबा लेबाक चमंगागा हुंफुरोम अमत्ता ओइना पुनसिननबा होटनबदा मरु ओइबा थौदांग लौखिबा अमसुंग निंगतम लबा इंडिया की अहानबा डिप्यूटी प्राइम मिनिस्टर सु ओइरंबा सरदार वल्लभभाई पटेल की मपोक कुमोनगा मरी लेना ngasi asi chahi khudingi राष्ट्रीय एकता दिवस हाइना पालन तौनरी नुमित असिबो इकाई खुमनबा ओइना 44 असम राइफल्स ना अमदी IGARS न सिंदुना मार्च पास का लोइना वासक लौबगी थौरम अमा तमेंगलोंग टाउन दा पांगथोखिबगा लोइना अजुइराम विलेज दा यूनिटी रन अमसु पांगथोखरे थौरम अदु तमेंगलोंग दा लैबा तमेंग ngakpigani थौरम अदु तमेंगलोंग टाउन दा लैबा यूनिट हेडक्वार्टर दगी सरदार वल्लभभाई पटेल की मफम दा हैकत लैकत तंबगा लोइना हौदोखी थौरम अदु दा सरुक याखिबा मियामना फुरुप अमगा की मरक्ता नुंसी चानबा इंग तप्पा अमत ओइबगी वाखलोन पुरकनबा पाउजलगा लोइना टाउन अदुगी मरु ओइबा कैथेल फाउ चटखी ngasiगी रन अदुदा नुपी कुन याउना महिरोय निफुबगा मंगा रोमदा सरुक याखी
India bu mapung faba amadi mapangan kanba laibak ama oinena ba hotnaramba Sardar Vallabhbhai Patel gi mapok numit ka lakpada laibak pumna makna ikai khumna ba utpagum Bishnupur district isu DC conference hall da DCL Bikram na luchingduna Sardar Vallabhbhai Patel gi mamida laisukatuna mapung fana ikai khumna ba utkre loinena mana khalamba amadi sagatlamba laibak asibu ngak senduna kaihandana ba wasak loba amaso pangthokhi thoramasi district sigi club amadi NGO kaya na su pak sanna thok naki paugi maratana aten break amatang lominasti Sky Hospital News Bulletin Aigi pureba morang honong mamang sabandagi kia istomba sahi humbudraga hum sure aina mai nupi mema ai pureba se pura siraga thawai khaktani yauraga lakpa hauibadasu Ipurebe thawai kambire ana hari stock tawdana hauibagi September gi tang kuntare tagi lakpani adu ngasi ta dana leruji naras adegi doctor mayamna doctor na sana kambiduna hajin natonda no sting tawrambado sakchaba ngamjare mayam sangna khona bibadagi Manipur de leiba miyamna hatpu narabadi BP stock pu tawrabadi sky heta sangbiro yengo ai ipurebe haji kallisini doctor sangke sorbuju han han na thagasari tam khudimakta afabadu oyu Nanaina Khoiramjari, Doctor Ipurobi, Mahutsigan, Nanaina Khoiramjari, Purobi, Tawai Kambiba, Matam Kuding Makta, Doctor Nuai, Saruk to you, Punsibo you, Doctor Butagasari. Breaking Matung the Taramlok Chari Makataba Pau Pizari. Imphal East ki manungda khwaidagi chawna lo unariba local sing oiriba yaral local dagina guru local fawbagi lofam singda hozik lo lokpa matam yoroklaba fawba asida faw amata satre lofam sing asida khutsem gi oiba ising ichaw thokpadagi anirak ahumlak hanna yamna wana mapum thitpa makhai lo pankhiba mafam sing hozik te aremba takre maram aduna lofam asida lausalaga lo uriba lomi singdagi lopuna chahi asigi oina lausal lobiranu haina the protection committee of yaral to guru local ge maiki dagi appeal torakli oiri bifabam asida lenga ki agriculture department na laktuna yengsin biu amadi awaba taraba lomi sing asida crop compensation pinana ba thabak paikhat piu haina the protection committee of yaral to guru local ge maiki dagi fondorakli maiki asom ge lofam sing da amang ata thoktuna fau amata lok tabagi fibam asi chahi kuntra taruk ki matungda khwai dagi sathiba saktam amani haukiba chahi lising amaga chamapan marifu tarukta ising ichawna iril turel kaibadagi maiki asom ge lofam sing low lokhide hauzik su masiga manaba mawongda ikang na maram oiduna fau amata lok loidari maike asom ge local singda paliba government asina lomi singi damakta karigumba thaudang amata fau paikhat pirakte ithai lokhong tha oina thingjin bana maram oiraga dong khajik tang tabada hanjin hajin ising thumle lofam sing asi iril turel mapanda laiba oiraga su ising fanghanaba thorang amata paikhatte hauzik fau satraba mafam sing asida har chaigedaba matam chana har fanghan khide lomi sing na tangai fadana harbek amada lupa listing amadagina lupa listing anigi fauba lairaga har china ki low uraga cha masu larik tamhan khiba lomi sing asida hauzik khwaidagi awaba oire maram aduna lengak na lomi sing da crop compensation pibi naba thabak lokhat piu haina appeal tawbaga loinana ningtham maikai marong thaba yabagi thorang su paikhat piu haina committee asina appeal tawrakli Ngarang Patar Kuchi Guwahati Assam ge Sri Sri Hari Mandir da mitai mayek ki chayet naribas sing kokhanduna male mitai ge asengba mayek chana hanbada laibak miyam gi thaudang haiba hiramda male mitai asengba mayek chana hanaba lup Assam na sinduna khana naina bagi mifam ama pangthokhi mifam asida Laishram Khogendra President male mitai ge asengba mayek chana hanba lup Assam na mifam mapu oikhi S. Hem Babu Singha, President Patarkuchi Manipuri Laikai Lup Guwahati, M. Biramani Singha, Patarkuchi Manipuri Laikai Lup Guwahati, Sorok Haibam Taran Kumar, Advocate Mumbai High Court, Mutung Gauramahon, Hauna Sang, Ahan Taranithoy Maitai Laipak, C.H. Babuton, Advisor Malem Mitai Gi Asengba Mayek Chanahan Balup, Asamna Angambagi Fambam Langda Lengsinki.
Laishram achiba thaubu ahan tarani thoina wahodok oina maitai yelho mayek ki maramda ngasi fawba changsilakli ba khongjang singi maramda khudam ga loinana sandokna taktuna phongdokhi linguist Dr. Hidam Tolen Assistant Secretary Manipuri Sahitya Parishad Kamrup District Assamna linguistic point of view haiki Laishram amutomi researcher na hauzik Manipur da chatna riba mayek kunga taret sina maitai lon supnagi Chada Yankai Manga Dagi Hena Fongdokpa Ngamde, Maitai Yelho Mayek Nadi, Chada Chama Fongdokpa Ngami Haibagi Matanga Kudam Changdam Utuna, Miam da Fongdoki. Advocate Tarun Kumarna Legal Ga Mari Lainaba Kaya Kupna Nainaduna, Miam da Taki. Mutum Gauramahon Luchingba Hunasang Ahan Tarani Toina, Lining Handa Tambiram Liba, Mitai Yelho Mayeksi, Mitai Gipibasing Nangasi Fauba, Manghandana Latuna Tamli Haina Fongdoki. Mifam Sida Mitai Yelho Mayek Kanba Amasung Sandokpa Lupki Secretary Satpam Sarat Amadi, Guwahati Assamgi Akhang Ahay Ozaki Anasu, Chayet Nariba Mayeki Maramda Wangangki. Amar Falcon Haina Kangnaba Mapalam Degi Laktuna Manipurda Chakta Duna Leiba Uchek Hatpada Chenaba Mioi Mari Tamenglong Range Ki RFO Joel Gangmaina Luchingba Tamenglong Forest Division Amadi Mahaki Staff Singa Loinana Tamenglong Police Personnel Nangarang Nungtilpung Mga Taba Matamda Fare Makoibu Chuilawan Kuldagi Barak Turel Tamna Lakpada Nongmay Ahunga Konana Kauda Asiba Amar Falcon Kungataret Lom Puduna Chatpada Fakibani Hariba Uchek Hatpada Chenaba Mioi Sing Asigi Matakta Wildlife Protection Act 1972 gi Section 9 amadi 51 gi case panduna makoi mari mag fabata natana nongmai amadi asiba uchek singsu fagatkre hairiba thawong asigi damak chahi ahum jail da thamba natraga sel oina lupa lising kunga manga fine thiba natraga hairiba animak asi charak oina piba yai maral leiraba mioi marina makoi gi maral asi yazaduna sel oina lupa lising kunga manga thiduna makoi bongarang thadokre hairi nakalama romda khul adugi miyam na district administration Tamenglong na Amar Falcon hairiba uchek asi hatpa thingi haibagi ai bache thoktuna miyamda khanghan khiba leite haina maral siraduna Wildlife Protection Act 1972 gi matangda wakhal leite haina fongdokhi amadi khul adugi khunja sing Instagram amadi Facebook paide adubu DA Tamenglong na social media da khaktada notice thokhiba haina su fongdokhi Ngarang October gitang kontra listing aniga kunganitoy Nongmaising numit ke ayuk pung taramathoi taba matamda Manipuri Short Story Society India ge Central Executive Committee ge mifam ama naharol khorirol silop Lakhipur ge library hall da pangthokre haribe mifam aduda lob asigi handak Bangladesh da December thada pangthokadaba chahi ge mifam ge delegates masing lepthokhi loinana sinam Tanubabu Memorial International Award Chatliba Chahi Lising Aniga Kunganitoy Asidagi Piba Hauragani Haina Warip Naki Award Asi Kesh Oina Lupa Lising Tara Sol Amadi Memento Yauri Haukiba Ing Lising Aniga Kungi January Amadagina Ing Lising Aniga Kungamatoi December Kuntramatoi Faugi Manungda Fong Kiba Kwaidagi Fazaba Wari Machaki Larikta Mana Asi Mana Asi Piragani Haina Lupki Maikei General Secretary Sarat Tokchom the Fongdoki Hiramasiga Mari Lenada, Mioi Taretna Saba Award Committee Amasu Semkre. Award Committee na Fongdorakpagi Matung in na Lakliban November Tang Taramanga Lisinganiga Kunganitoy, Faubugi Manungda Lup Asigi Lamdam da Lairiba Unit Singi Kutangda, Lupki General Secretary Gi Kutta, Lyric Copy Ohum Johan Birak Naba Fongdoki. Aikoigi akoibada lairiba fatta haudi amot akai ningthina loisingi hairabadi club panchayat NGO sing loinana sabardini nyas kumba mayam punna hotnaraga oithokadabani haina DC L Bikram na haikre wafam asing arang tha ama chopna chatharakpa Clean India 2.0 loisinbagi thoram da chief guest ki warol piraduna fongdokhibani thoram aduda zila parisad member Ojoy Chandra CEO amadi DPC MGN REGS Bisnupur Laishram Manikanta BD O Moirang Risikanta Loitongbam NYKS ke Deputy Director Dhana Salam BPSIC Hawizam Sumanta Su Saruk Yaki DCL Bikram na makha taraduna haikibada DC oina Bisnupur da lakpa matamda taru tananba mafam ama ohenge khankiba wakhalga chanana Minister Govindas na magi quarter da pumna mak tanaraga district asima taru tanan na thamdaba yade haiduna thabak oina pangthorakpa asina masigi mana asi Minister Govindas ta piningi haiki
NYKS na tha ama district asigi mafam kaya da sin thungna amot akai sing senglaba tungda ngasi sunusify market set ta pangthokiba loisin bagi thoramda paumi singda housing khusina duna koina chatpada amot akai hapnaba model oina piraba tungda sambardini nias manipur prant ki co convener indira oinamna luchingduna tilliba miyam da back sing piki Gujarat ki Morbi da British ki matamdagi leiraklaba thong ama ngarang numidang pung 6 makhai rom tabada teklakpadagi miyoi chamaga nifu mathoi rom leikhidre aduga miyoi kaya amana thiba khangdana leiri hairi Gujarat ki Badodara dagi kilometer chahum lom chatlaga leiba chahi chamaga yankhai rom liraba thong asida miyoi chamanga romna Chat Puja ki thoram pangthok lingaida laibak thiba thodok asi thokhibani panba yabadi tha taret lom machu turel mathakta sariba thong asi semjin naba chathok sasin tawbada athingba thamkraba matung tha asi ki tang kun ga tarukta hangdoktuna chathok sasin tawba yahan khibani National Disaster Response Force NDRF ki team manga Army Navy amadi Air Force na ngarang numidang chupa thodok aduda thiba khangdana leiriba miyoi sing thiba humbagi thabak chathaki Thodok asida laikhidraba miyoi singi imung manungda lupa lakh mari amadi asok apandang labas singdana lupa lising yankhai compensation pigani haina Gujarat lengak na lauthokre amadi project kaya urep uyung tambagi khongchata Gujarat lairiba India ke Prime Minister Narendra Modi nasu laikhidraba singi imung manungda sel oina lupa lakh ani mateng pigani haina lauthokhi Gujarat ki Home Minister Harsh Sanghavi na thodok asigi matangda criminal case ama panduna miyoi mangana saba high powered committee na thong asi matau karam na teklak libano haibado thijinba hokre hai Union Health Ministry ki data gi matung in India da hokiba pungkun gamari asida nauna COVID-19 positive oiba miyoi lising amaga chahumga kunga taruk thengna khre miyoi lising amaga chatret ka kunga humdoina laina asida gi fagatki amadi miyoi nipan leikhidre masiga tharaga hoji fawda laichet asina maram oiraga leikhidaba mi gi masing puna lakh manga lising kunga mapan subna kunmari oikibaga loinana hoji India da COVID na naduna leiba mi gi masingna lising tara tare chamapan ga tara ni thoi oiri positivity rate na chada dasmik manga mapan oiki amasung fagat pagi chang na chada marifudra nipan dasmik taret nipan oiki Health Ministry gi matung inna hozik fawda laina asidagi ngakthok na ba leibak asigi oina crore chani ga tara mapan hena COVID vaccine kapthokre hairi laichat asina leikhidra miyoi nipan asi Kerala dagi miyoi manga amasung Maharashtra Mizoram amadi Uttar Pradesh dagi miyoi amawamni loisilakpada maruiba paw mohana pizari Kutlai paidu na ihaw sagat pa sing khaktan nattana kolom paidu na lebak thugay na bakot na basing dagi cheksin ba mathaw tay hay na Chief Minister na fondokre Apun basaktam ngakpada siba kida na lantheng naram basing boning singduna ikai khumna ba utpa hay basi Congress ki amatta ngairaba thawdang ni hay na okram ibovi na fondokre Amadi India da hokiba pungkun gamari da nauna COVID-19 positive oiba miyoi lising amaga chahumga kunga taruk thengna kre miyoi nipan leikhidre matang asida PONYTV gi nungthil gi paw loizare henba paw ga loina numidang gi pung manga da muk mi taminasi